Imes PAODAM eng tabi besingbo namaitem kajadebina kurumjari. Ahanbada Muruiba Pau Pizari. CY Kemchana Luchingba Lengaki Waliba Minister Singi from Ta Sige Kumanga Fawgi Manungda Mensilagani Haina Minister KS Lokena Pongdo Kray. Congress Party ki Mayokta BJP Manipur Pradesh ki Mahila Morcha Amadi Yuba Morchana Kongjang Sangsan Kray. Loinana International Mother Language Day ki Tharom Park Sana Pangthok na Kray. Mapungwa Pau. Chief Minister Y Kemchana Luchingba Lenga Asigi, Wat Liba Minister Singi from Ta Sigi Lak Liba Tangkun Mga Fawgi Manungda Mensingani Haina, Minister KS Lokena Fongdo Kray, Wafam Asi Wangoy Sigi Manungda Laiba, Tongan Bat Lengaki School Amadi College Sing the Tatariba, Semgat Sagat Pagi Tavak Sing Yang Silba Chotpada, Ekogi Paumi Singna, Minister Expansion Gamelina Hangba Hangi Pakum Oina Fongdoro Kibani, Education Department ki Engineering Wing ki Officials Singalona Chotpa Kongchot Aduda, Minister na Makata Aduna, Lengak Asi Haujik Hangduna Ladiba, Minister Tarik From Asi, Atuba Matamda Habnaba, Chief Minister Kemchana Asi, Delhi Chatuna Center ki Luchingba Singa Unadana Watana Uragani, Mahak Hek Halakpaga Miamna Panariba February Kunmanga Fawbada Lengaki Minister Hapagi Tabak Asi Soidana Tarok Lagani Harakli. Amaromda Ngasigi Kongchot Aduga Mailina Minister Lokena Makata Arduna. Instead Asi COVID-19 Nachot Matungda Tokliba Irang Asuna Maram Oiraga Chakot Taurangi Lamda Trahit Kundagi Kuntrarom Maninda Hale Fibam Asidagi Chief Minister Gimi Eng Makada Ahinung Til Naidana Chakot Taurangi Tabak Asi Hena Kumang Yang na Pakat Lagani Masigi Manung Chana Wangoy Asi Manung Laliba Lengaki School Amadi College Sing that Semgat Liba Tabak Asishu Atuba Matamda Quality Lina Luciana Bahotnari Haiki Semgat Liba School Sing Manungda School Marigi Room Sing Mars Ta Fawgi Manungda Miam Sinagani Hari. We are no Mayana Panari. She showed and token habit has a way and Mayana Panari. Lambi Tong, you see, state labor can do pretty much in the Lambi Tong, I don't mean Hydra to lay no in a punare. Or the Quiggy labor, Quiggy Gamen Ziggy, Lambi Tong Aduga, ITPC. Miyamgi Yekna Ba Congress Party India Dagi Maru Fongnam Takadabani Haina BJP Manipur Pradesh ki Mahila Morcha Amadi Yuba Morcha na ni Tepa to take the Laiba Tambal Sangling Mamang da Kongjang Sangsan Kray Ngasi Junction ki ba Kongjang Aduga Mailina BJP Manipur Pradesh Mahila Morcha ki President Tika Laimana Hai Malem gi Laibak Cha Masuk na Nipangi Mihusing Amadi Laibak Kun gi Luching Basting na Salu Yaduna Tarilak Suba Artificial Intelligence Summit AI Summit Pangthok Prabamatung Delhi AI Summit Chatari India ke Prime Minister Narendra Modi gi liching makhada India na yumbu odina Chatariba AI Summit ashida India gi nupi singi damak amadi harok liba angang singi damak ta khudong chaba kaya pinaba amadi India chakhot na bagi damak ta yamna lumna loba AI Summit ni leibak asibu chakhot na bahotna bada achoba thaudang ama pugadawriba AI Summit ashibu Chatari ngai chorak ashida ngarang Congress Party gi luchingba Sonia Gandhi Priyanka Gandhi Amadi Rahul Gandhi na insin laga ngausan naban naha karana fi thongena changjin lakhiba kongjang adu India lebak asibu Malem gi lebak miyam mamangda yuan bani international ge thak tsariba AI Summit ashida India bu yuan bahai ba asi hagolak liban ha singi khudong jaba manghan naba thawong asi India gi nupi singna amadi naha singna yaning de haiba utpa oina ngasi ge kongjang asi changsin bani phongdokhi Sadaba mafam da mo jangjan laga Bharat ku yon ba Bharat ki praja punang mapu ikai ba piba aduga akoi gi haura iba tungi naharon singsi Bharat ki Pradhan Mantri Shri Narendra Modi ji na ma luching makhada yamna ji Manipur lenga ki Language Directorate na lamda masigi lol mayek asibu chakhot na bakhot na bagi mahutta dok thaijin tawduna Makata na adumak lairabadi akan makongjang sangsin ba hauragani haina mitay irol iyek loina salon apun balu Milang Kanglipaki General Secretary Paunam Thaka na Fongdo Kray wafam asing asi Milang na sinduna lup asing office ta pangto kiba kuntarok shuba malengi mamalongi numit tharomda Fongdo kibani tharomadu da wasadev ki President Tharaksana Milang ki President Waikom Gozen Milang ki Advisor Sadok Bam Tomba mangang na phambak ta famki tharomgi nungi warwal period na Paunam Thaka na hai mahiroi sing
ꯂꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯣꯏꯅ ꯈꯟꯗꯣꯛꯅꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯟꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯇꯧꯅꯕ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯦꯛꯁꯤꯀꯣꯟ ꯀꯃꯤꯇꯤ ꯀꯧꯕ ꯑꯃ ꯃꯤꯍꯨꯠ ꯀꯌꯥ ꯌꯥꯎꯗꯨꯅ ꯁꯦꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯈꯤ꯫ ꯅꯧꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯑꯁꯤ ngasi chahi ama faraklaba fawbada paikhatkadaba thabaksing amata tawduna leiri maram aduna director asigi director na chayol asigi fawbagi manungda punna phaminaba sindrabadi akanba khongjang changsinnaba sem sari directorate ka lexicon committee asi mathau tawduna leibagi matangda paw faunabada fan leitabana ni harakhi adubu lol mayak chakhotnaba fan asi lengaki leiriba makoina tanagadoribra natraga milana tanagadra haibagi wahang lakle masida sunatana lengakna hojik primary oza lawnaba tharang tawriba sida manipuri gi oza su soidana lawgadabani lawdrabadi khongjang sangsin lagani loinana hojik tongan ba lup kaya na lolgi matang asida sangsin lakpagum tawri masishu milana lisang sitna lol mayak asibu chakhotnaba changsin lakpa khongjang asida mateng pangsil lakpani haina lawi adumoinamak masigumba kaya asi directorate na matang matam chana lakhat kadaba thabak kaya lakhat tabaduna ohelakpa amani haina lawi pauche singna mitei miyekna chauna yahonnabagi matang asidasu handaki lakliba chayol asigi fawbada amju amasong EGM ga faminaba tharang leiri hana lauthokhibagi matung inna signboard hoarding banner amasong engine panba gari singdesu mitei miyekna thanabagi thabaksu chayol asigi manungda akanba miyeng changsin lakpa hauragani haina mahakna makha takhi Tupagi ani cahon bagi khongjang je hantaki laiba hafta ji manung dagi ju sungsoi soi na changsalagani amadi masidaisa milana changsalakpa matamda lamdam sigi miyamna ju mateng pangbiu amadi sogatpiu haiba wakalon che thamjaraga matang International Mother Language Day 2026 Tharombo Saru Yaduna Imphal West ke manung chana Tidimlam Road Kwakaital Parengda Manipuri Lonbo Tunglam Chatkidamak Chakhotnaba Mapung Fana Yokhatnaba Amadi Aikhoi Khudingmaki Thaudang Li Haibagi Wakalonda Manipuri Students Federation MSF na Human Chance Samina Khongjang Sangsin Kri Changsing ki Makhongjang aduga Mailena MSF ke President Hizam Roshan Nahai Apunba Manipur gi Wakalon asigi Liklamda Punna Himinariba Furup Singh Amato Oibagi Lambida Chatminaba Changi Wakalon asibu sagatpada maru oiba lambi ohaliba amaga gi marakta fauner lon oiriba manipuri khunai asigi maru oiba constitution gi as schedule challaba lon asi tapna mangsin lapagom tawri Weshyada masagi lon mayek puwari ngamkhai amadi furuk kangluk kayana ingna trikna hingminarak liba lamdam amani haibasi ekhoina kawrisi lon kangluk khuding makini lon asi akaknaba furuk amakhakinate lon asina ingkom jalising amaga chamapat marifutara ni thoigi 71st Constitutional Amendment Act ki makhada khabasu fongna amadi lotna pirakpa safuna 21st suba chahicha asida Mahi masingi kanglonda musilakpagum tawri haiba asi MSF na chungnaba fawri tungi Manipur amagi damak leptana Manipuri Students Federation na achoba thaudang lauduna Manipuri lon chakhotnaba haiduna ngasi fawba miyamga khusamanduna lauduna lakli haukiba lisingani kunmanga Megi terani thoida lon asi chakhotnaba yokhotnaba lon gai dictionary amadi Lon Haurol Encyclopedia Puthok Pinaba Ai Bachelor Oinasu Manipuri Governor Ajay Kumar Balada Pishin Kibalai Kri Mastigi Wafam Asi Kaknatana School College Amadi University Gi Thak Fawbada Lairiba Tamna Lairik Educational Textbooks Amadi Tengbang Lairik Reference Books Manual Sing Lon Asida Tamba Fanganbiu Haiba Asini Governor Yauna Tungan Ba Mailinaba Lengaki Authority Department Sing Deso Memorandum Pishin Kri Hariba Wafam Sing Asi Tha Taruk Ki Mapung Tha taruk mapung farba fawba thabakta onthoraktabadagi MSF na mahairoi singaloina haukiba chahi lisingani kunmanga gi May 13 da memorandum pising khraba matung chahi asimaki November 13 dagi hauduna tongan ba district singi mafam Imphal West Imphal East Bisnupur Thawal amadi Kaksingda Human Chance samduna mahairoi amadi miyam pulaga khongjang kaya changsanduna lakli President's rule matungda La Kraba Lengang Asibu Luchungliba Chief Minister Y. Kemsan Deso February Kundak Luk Asina CM Masamak Kawari Sanaduna Memorandum Amasu Pishin Ki Lengak na tungi mirol gi khaladuna mathau taba tharang sang pakhat pinaba taksilam ki phongdo ki masi khongjang adu da khola kaya sutlaw ki
mahiroi akoi MSA ki thongmi khudimaka pulakana himen chen seminaba Manipur lengakta koi kholauk sing thaminaba mari leinaba authority koi language department SCRT koi academic authority singna koi manpower hin hapsalakanda Manipur loan khudab like kudimak phanganaba khonabiu habisi MSA ki site gi thamjari Saitia Thopang Loop na International Mother Language Day numika mailena piba Kumongmayum Gaurahari Madumati Mother Language Award Trahi Asigi Oina Language Activist Asosa Kholida Lanthokri Kaisampata Laiba State Central Library Auditorium da International Mother Language Day gaminena Pangthokpa Manalanthokpa amadi Siding Navagi Tharomaduda Professor Paunang Gunindro Vice Chancellor Manipuri University of Culture Dangmai Lungpuijai Kabui President Kabui Saitia Samiti Amadi Tongbram Amarjit Singh President Saitia Thopang Loop na Matunglan Singh Oina Saruk Yaki Tharong Gaminena Manipur University of Culture gi Vice Chancellor Professor Paunang Gunindro na hai Iramdam Asigi loan asibu chakwat na bahona bada aikoi khudimung amata oina punsinduna thabak tominaba tangai fadi handak India gi state kharagi lolbu classic language chachon bada Iramdam gi loan yarak khidaba asi yamna laibak thiba amakakne fongdokhi Leiba tongan ba ekoi simba saite bu nungsiba masi bonari mo miam sinsina masi punsilaga ko kanum khana keno de masi bena kena keno to yamne noi tidi ehin to ya de asamis na changira asamisu keno to wi habi wan debo ekoi is log de ne yam noi tidi International Mother Language Day 2026 ka mailena the role of classical Sabda Sakti in promoting mother language per the Indian knowledge system haiba thimda numit nini chathagadaba international seminar on the eve of International Mother Language Day 2026 Central Sanskrit University New Delhi da affiliate Tauraba Radha Madhav Aras Sanskrit Mahavidyalaya Nambol Manipur NAAC A Pesnasinduna Mahavidyalaya Asigi Auditorium da ngasi haudokri Tharomduda Uttarakhand University Vice Chancellor Professor Ramakant Pandey RMASM Nambol gi Chairman Professor Sudesna Bhattacharya NSU Manipur gi Vice Chancellor Professor Sam Sundarat University of Leipzig Germany gi Professor Sadananda BHU gi Byakarna gi Professor Brisbushan Oza na atoiba mithungnen sing oina saru yaki Tharonga mailena akhang ahai singna malemi lariba lon singa Sanskrit lainariba mari amadi lamgi lon chakhat na ba hona bada pakhatpa yawa tharangi matangda wa ngangduna khangminaki America India Nepal yauna malemgi tonganba leibak singdagi research scholar yankhai taruk na tonganba topic singda hauthengna amadi virtual oina wa ngangani hari Radha Madhav Aras Sanskrit Dalia RMASM Nambolgi Chairman Professor Sudesna Bhattacharya na phongdokibada malemi lariba lon singi manungda ariba lon ama oriba amadi lon khudingmaki haurak famni launariba Sanskrit lon amadi atei tonganba Bengali Assamese Manipuri atei malemgi lon singa karamna samjinagadagi amadi lon sing asi amana amadagi tamnaduna lon fauna hanbada amadi mother language sing chakhot Hanaba Pandamda Tharomse Pangthokpani Manipur bu nungsijabana Manipuri lon busu nungshiba amadi santi laiba state ama oheningbagi apamba sa phongdokhi मणिपुर का जो लिटरेचर जो खोया हुआ पहले कुछ कारण बसते यहाँ पे जो वैष्णव संप्रदाय का इसमें तो साहित्य संस्कृति कुछ लोप हुआ है लेकिन हम ये सब को उद्धार करेंगे और ये फिर मणिपुर को एक अच्छा कल्चर्ड एंड वेल एस्टैब्लिश इन लिटरेचर स्टेट बनाने का लिए ये किया गया Aikoina aikoigi imalon mahandana thamba haibasida aikoi khudingmaki chawba thodang lei haina Dr. Nomaitam Pramodini President Machachanu Kaksingna Phongdokri Saite Seva Samiti Kaksingna Sinduna Kaksing Sumang Laikai Lerak Achauba Pareng Dalaiba Khetrimayam Joy Kumar Secretary Saite Seva Samiti Kaksingi Yumda Pangthokpa Malemgi imalongi numit tharomda akhang ahi sing oina wa ngangnaduna phongdokhibani Dr. Pramodini na hai aigi imalon haibasi aina kanjagadabani aikoina imalon bu miraiduna atopa lona asum mahut salaklakbabdi aikoigi lon adu masana adu mangkiba tabani maram aduna malemgi imalongi numit asi pangthoklibagi nungi oiba wakhalon asi aikoina khangbaga loinana imalon yokhatna bahotna bada aigi thaudang khangna chaminasi phongdokhi ngasigi tharomadada Naurem Nopur
Proprietor Buvon and Leiden Brickfield na athoy bamitung KSSB President Saite Seva Committee Kaksingi Tharomapu amasung Naurem Chawba Associate Professor Khamanipur College na akhan na bamitung oina saruk yaki Tharomaduda akhang ahising oina malemgi imalongi numitki matangda Professor Nomaitam Rasmohon Hana Danama University na so wangangki Tharongi manung channa apikpa mahayosing amasung saknairaba ai bising yauna Saiding naba Saiding pathopa amasung mamalon kanabagi-damak thawai kakrabasing mafamda minute ani tumina leptuna makoina mamalongi-damak tawramba kaya adusu singthaki Hindu Samilan Kaksing na sinduna ngasi Kaksing Chunang Dalayba Library and Information Center Kaksing Auditorium da Hindu Samilan ama pangthokri Samilan asida Divya Jivan Seva Sangha Kaksingi Vedanta Acharya Brahmachari Yoga Chaitanya Representative of Lois Kaksingi President Dr. T.S. Ojit Singh Assam Setra Pracharaki Basista Bujar Barwa Thauna Manipurgi President Oriba Cultural Activist Engkom Nilachandra Amadi Infal Biva Karjawa Oriba R.K. Dinamani Singh na Tharom Asigi Mayai Tangbal Famduna Tongan Bahiramda Macha Khaina Ngangduna Miyamda Khanganduna Tharom Asima Pung Fahanki Tharom Gi Losilakpada Thang Ta Leima Jagoi na Chingba Cultural Performance Kaya Sup Miyamda Utki National Legal Services Authority ki miang makhada Manipur State Legal Services Authority na sinuna newly selected paralegal volunteers PLBS attached to police stations and Rajya Sainik Board of Manipur Haibahiram Sida nomagi oiba state level orientation camp capacity building ki tharom ama Lamphel Pata Laiba Lamphel Court Complex ki AGR Hall da pangthokre tharomadu da Manipur State Legal Services Authority Masalsa ki member secretary Elek Muiva Masalsa ki member amadi advocate CH Momon MJS Just Special Court Number 1 Poksho RK Memcha Amadi District Kayala Riba Police Station Singda Nauna Posting Pikraba Paralegal Volunteers PLBS Singsu Saruk Yaki Tharonga Maydana Manipur State Legal Services Authority Member Secretary Elek Muiva Nahai Bachpan Bachau Andalongi Matangda Listing ni tarama thuida Supreme Court ke order amagi matung inna tharom ase pakhatpani masigi maru aiba maramdi police station khuding makta pikli ba angang sing mangkhibagi case sing thigat pinaba report tawbada police station singdagi mapung fana mateng pangbangam de hariba case sing asigi legal ga mailena ba mateng pangna ba haiduna Supreme Court ke pautak matung inna National Legal Services Authority gi mieng makhada amadi state lenga ke maikaidagi ayaba pirakpadagi Manipur Legal Services Authority na asigumba paralegal volunteers sing ase khangatuna police station sing da posting pibani ngasi nauna posting pikraba PLBH singna tawgadabasi angang mangkhibaga mailena police station da FIR panbalakpada angang singe parent khatnaba mieng thamdaba case crit na tringba khatnaba thamdaba angang singda hana focus piduna makhoi gi phangpham thokpa khak mapung fana phanganaba tawfam thokpa thabok pangthokadabani haibasi training piraba matung PLB Singsi posting pibani police station singda posting tariba PLB signature makhoi gi masada akiba yaudina angang singi damak achumbada inform oiba thabak sing pangthokadabani PLB singi damak masalsa high court amadi Supreme Court fawbagi level da mateng pangna balai habasi karoidabani maram aduna PLB singna makhoi gi mathau pangthokpada transparency leina amadi thauna leina pangthokpa mathau dai phongdokhi Congress Party ki reorganization amasung District Congress Committee ki anuba President Khanbagi AICC na sinuna laibak sinba thungna sariba campaign sangathan srijan Abhiyan Thawbal dasu District Congress Committee na sinduna ngasi Thawbal gi Congress bamana pangthokre ngasi gi sangathan srijan Abhiyan campaign hodopage tharamadu da AICC gi observer Ajoy Kumar Lalu MPCC gi President O Evo Singh CLP leader K Megasandra Khambo Kendra gi MLA Okram Suja Kumar Singh Hanagi Minister M Okendro M Hemanta MPCC gi Treasurer gi Thawshu Puriba Wabagai Kendra gi ex MLA MD Fazul Rahim Moirang Kendra gi ex MLA Sarat Nachungba Party Sigi Luchungba Kaya Saruk Yaki Ngasigi Taramaduga Maydana Paumi Shingda Pongdorakpada AICC gi observer Ajoy Kumar Lalu Nahai
Sangatan Srijan Abhiyan asi Congress ki luching makhada Arjun Kharge amasung Rahul Gandhi ki luching makhada leibak asigi district khuding makta party asigi organization nahaunina semdokduna mapangal hena kalhannaba pangthokpa campaign amani district singdagi nauna khallaba president sing party asigi national president ga hauthengna unaduna miyamna thengnariba khudong chadaba singi maramda wari sabagi khudong chawa adu handaktagi leiragani haina mahakna makhatan phongdokhi Arambai Tengol, Lamangdong Bisnupur, Lumlangdong Apunba Nupi Loop, Indian Red Cross Society, Bisnupur District Branch, District Hospital Bisnupur, Blood Center Zenemsna, Punna Kusam Senduna, Anirak Suba, Voluntary Blood Donation Camp Kam, Awareness Program, Camp Baning Sing Sangan Bisnupur Dangasi Pangto Creek, Taromduda, Lumlangdong Apunba Nupi Loop President Ima L. Nganbi, Vice President Ima L. Premo, IRCSBDB Chairman Ibem Hal Arambai Tengol, Lamangdong Bisnupur Second Commander Jotin Maitei, Blood Center Zenemski MO in charge Dr. Oge Chandra, District Hospital Bisnupur Blood Coordinator W. Tolongongna Atiba Mitunan Singh Amadi Onganglo Singh Oina Saru Yaki, Taromduda Nupa Voluntary Blood Donor, Kunipana Lemna EP Ki, Rina Donor da Blood Donor Batch Pidina Ikakum Naba Utki. Namboy Police Station manungda laiba laimara maya lekai dagi ningthaujam thaja kobi nupi amagi santra tare makai henbage sanage lik ama sengbige haiduna chemical sizinaduna chamthoklaba tungda chotkhibadagi chingnaduna tanaraga sana safamda puraklaga yengbada sanmari hena watlambadagi miyamna faduna matungda tawdanaba warak patem khrei thaudo adula chainaba nan manipuri adu ekdara badalpur bihardagi haujikna imphal iski hata golapatida asanba yum amada leiduna karbar tawbani hari thaudo aduga mailena Development and Protection United Voluntary Organization DPU BHO gi office chapang thokpa paugi mifamda organization aduge secretary thokchom namjing bana haikibida hari ba thaudo asi haukiba chahi khara asida manipurda yamna toina thokpagi pau tariba sidagi aikoi jackson leiba tangai fadi nan local singbu thajari bani haiduna mamal yamlaba lanthum sanalupa sinaba haibasi matunga tawbigano haina manipur miyamda appeal tarokli Universal Friendship Organization UFO na chahili sang sitna lamtagi ahanba thangjo numit khudingi pangthoktuna lakpa haingangi ibudau margin kurumbagi tharok ngasisu khubam asida haunabi matung inna pangthokri hariba tharom aduda manipur gi tongan ba ofam da leiriba UFO gi member kayana mafam adugi leiriba ibudau margin event da yasna ima taret lam leima singsang lakpa ipa tolen khomba amadi samadon ayang bana chungba Laifam singda lamdam asibu nungai yaifanabagi damak chetna thawni jaki. Masama Kiluina Bibu Tang na Yalam Lagat Chen Kibanupa Ama Masana Toba Gari Adu accident Topada Chiri, Taudo Adu Ngase Ayupung Taram Taba Matamda Lamnai Police Station na konba chungaral test puda thokibani masama keloina bibu thangna yalaba matungda gari thauraga chena bhona bada accident thokpadagi lekhidraba mioi adu laren lakpam bidu kawi chahi humfuram suri aduga mahakna thangna yanbadagi soklaga khabari shode leiba babina hospital da aruba fibam da laikan nariba nupi adugi mamina laren lakpam ongbi ruhini kawi chahi humfu suri thaudo asigi matangda police tagi fangba PAODAM Lekhidraba biduna mahake loina bi ruhinibo chungaral test pu mayai lekai da leiba masagi mayumda ngasi ayuk pung 10 rom taba matamda saunabadagi ruhinigi kok mai amadi khut yauna hakchang mafam kaya da thang yalam khibani aduga biduna mafam aduda thadoklaga two-wheeler ama tharakpada chungaral test pur awang lekai da tata truck amada thomjilaga khudakta lekhidabani thaudok asigi matangda lamlai police station na case ama lakhoduna tigatpa hokri loinana ruhini su babina hospital gi maikaidagi angamba thaudang lauduna kanna bahotna badagi fibam khara fagali adubo hakchang mafam kaya da thangna sokibana maram oiraga operation chathari hari arwebada maru eba pau amukahna pizari CMY Kemchana Luchingba Lengaki Waliba Minister Singi from Tha Sigi Kumunga Fawgi Manunda mention Lagani Haina Minister KS Lokena from Dokre
कांग्रेस पार्टी की मायोक्ता बीजेपी मणिपुर प्रदेश की महिला मोर्चा अमदी युवा मोर्चा न खोंजंग संगसिंख्री लोइनना इंटरनेशनल मदर लैंग्वेज डे की थौरम पाक सन पांगथोकनख्री मतंग असिदा इमेज पलम सनुचबल लोइसिनजरी मिएंग ताबीबसिंगबु अमुका हन्ना खुरुमजरी।